पाउसेदी युम्फम ओइबा मरोइबा पाउ खरा अपडेट तौजरे हाउमी की लुचिंगबा मरी पुलिस ना कौखतुना डिटेल तौदुना थमलुरे सरकार की रेस्ट्रिक्टेड हॉलिडे की लिस्ट कोकी राइजिंग डेट याउरिबसे पुआरी बोट लान लमजिंगबने फेडरेशन ऑफ हाउमी ngasi ayuk Federation of HAOMI ki Luchingba sing Imphal Police Station da Koukhattuna ayuk pung 8 makhai dagi numit jungba matung pung 12 makhai phauba detail tawduna thamlure haire Imphal Police Station da detail tawduna thamlure ba asi Federation of HAOMI ki President Sapamsa Jadumani Vice President Dr. Hera Kabui Secretary General BCC Sembre Core Committee ki Convener RK Rajendroni Federation of HAOMI ki Luchingba sing asi Imphal Police Station da detail tawduna thamlure bagi maramne Haina Federation asigi President Pausi asida Pongdorok bagi matung innadi Saliba sahi asik Oktober tang kun mangada Imphal da nungtigi numidang wairam da phongpa English ki Pausi Imphal Times da Kuki War of Independence 1917-1919 by Kuki versus Massacre of Peoples of Manipur by Kuki Mothers 1917 1919 haina mingthon ba Federation of HAOMI da thadokiba press release asigi matangdani aire Press release aduda paliba wafam de Anglo Koki War Koki Uprising haiba leite singa kham sana jaubana Sursan Maharaj ki matakta hauba lale adugumba lalhau aduba karamba Anglo Koki War amade Uprising oigadori bano Puari bot lana isinba aduba maram sengna iduna pause singda press release oina thadoktuna Manipur miyam da khangan bagi damakta ngasi Federation of HAOMI ki thaupu basing ase Imphal Police Station da detail tawduna thamlubani aire HAOMI ki President Sapamsa Jadumani na phangdor khibadi police na makoi ba detail tawduna thamba haibasi yaningde condemn tawe Indian Constitution ki Article 19 Freedom of Expression bo violate tawbani Puari bot lana isinba yellow misingi lambo munna jumdang basingna honarak khudingmak Federation of HAOMI na chapchana thengnagani Puari khangdaba singbo Manipur sarkar na puari khangnaba takmipam thogi aina so phongdorakhe ngasi Federation of HAOMI ki Publicity Secretary Dr. Luchingba Mamangda press da thadorak paserol amagi matung inadi haukiba December tang 3 da Manipur government ki secretariat General Administration Department Record and Library section na thokiba order da koki raging debo restricted holiday ki list da yauna ba thokliba order list ase puari bot lana lamjing bane Maji kodakta lep kadabani karamba Manipur ki story ta koki rising thoki bage aibado order asibu thokliba Sunanda Thokchom Under Secretary GA the Government of Manipur na miyam da sengdok kadabani Tungi puari amati lakadur ba mirol singta Manipur sarkar na asigumba aranba historic document lana thamjinduna Manipur ki puari bo masak thiana ba honari bano Manipur da lairiba iraja singna tungi mirol gi khallaga puari bo chumna thamna Federation of HAOMI na lawrakpa thaudang khodimakta saruk yabiyo aire Nakalamarom da matam sana bill thidok taba consumer singlis sembal loire MSPDCL IED1 MSPDCL gi makada lairiba prepaid amasung postpaid consumer singna prepaid recharge sang naina tawduba consumer sing amasung postpaid bill matam sana thidok taba consumer singlis MSPDCL na sembal loire aina deputy general manager di ibo chopa singana press da thador pa serol mana khangal lagle Serol asana hai prepaid consumer sing niyam chumna mai sin nabiyo illegal tapping amade meter bypassing singba thabak sing tawbigano meter defective oikraba consumer sing makoi gi mobile phone da thakiba message sing da uliba electric bill sing thidopiyo mamang da sathakiba red sing da niyam lana mai sijanarba consumer sing electricity act 2003 gi makhada awaba kaya mayuk nagrabane maramasina consumer sing na nataba upai sin naduna mai than bigano Postpaid consumer singna masa gi bill matam san laktabadi tax force ki team singna singna ba consumer sing gi yom singda re chathaba hauragani masida lakador ba khodong cha da ba sing ki damakta consumer singna waro bidana ba so appeal tawrakle maragasi da khongjom da leiba ex minister Emungda gi diamond brick farm da Thmlmba bom ama Pokhaikhre Khongjom Police Station ki manung channa Khongjom dagi phunrai changbagi lambi maya da leiba diamond brick farm da ngarang bom ama leiram badagi Khongjom Police Station ki kangbuna laukhalaba matung da numidang pung 9 taba matam da mafam adudagi khara chathoklega aso engam yaudana Pokhaikhre Bom Thmlmba brick farm adu ten thadagi anagi minister Moirangtham Emungda gi ne brick farm asidagi phangba pawgi matung inadi brick farm asigi awang thangba sarukta labor singna napi sengdok pada ngarang nungthil pung 3 makairum tabada thengnarakpani Khudakta Khomjong Police da pau piraba matung da bomb expert sing laktuna bomb adu laukalaba matung da asoi engam yaudana Pokhain khibane bomb asi kanana kari gi damakta Thmlmba bano aiba khangba ngamdre Leikhidraba Inspector Premchand gi Emungda ex gracia oina Lupa Lakh 10 piragani CM
Nambol Police Station ki lisam Premchand laibak thiba thodok amada Leikhidraba adugidamakta Leikhidraba ki imung manungta ex gracia oina Lupa Lakh taragi senpam piragani haina Chief Minister Lakh Thokkhre lisam Premchand pasoi part 1 dagine wafam basing asi Imphal City Convention da pangthokiba Emergent Manipur the most improved state India today state of the state survey 2020 ke thawrong ka mari dainana wangang pada phongdokibani Chief Minister phongdokibada Leikhidraba Inspector Premchand ki imung manung gi bioisingda sarkar na chana bathabak amasu piragani bhagna sahi tare chupna na leng chatharki pada changki pasanpham sarkar na hanjilagani aike CM na makhata na phongdokibada di Leikhidraba Inspector Premchand da CM Guarantee Award sa piragani aina phongdoki Toti pipe kaibadagi Babupara ki Minister Quarter Mamangda Lambi Echao Thokkhre Minister MLA amadi bureaucrats officer kya ki quarter leiribi Imphal Mayhon ki Babupara ki lambi ki saruk khara ngasi ising puba toti pipe mafam kya da hobadagi asob Echao ama Thokkhre Angakpa 1da Ngasi ngasi pung mapan makhairam taba matamda Social Welfare Minister Okram Energy Quarter leiriba Babupara Mamangda Lambi adudagi auraga makharom da chatlaga PIB office amadi Old Quarter Type 4 ki lambi ki saruk sing asida toti ising jurakpadagi Echao asi thokibane Public Health Engineering Department ki makhada Babupara dagi quarter sing da leiriba Minister MLA amadi bureaucrat officer sing da toti ising pithaknaba puriba pipe sing aduki matik phattabadagi mafam kya da kairakpadagi ising kapthorok Echao thokibane kapthorok liba toti ising aduna lambi ki saruk mumthum thamjinduna gari sa thoksasin tawba yakide Minister MLA amasung bureaucrat officer kya na leiriba Imphal Mayol ki Babupara maktada toti pipe sing ising juduna Echao thokpa asinadi Imphal manung ki atopa mafam sing tadi kari oramgani aina miyamna phongthoknaki nakalamromda ukrulda XCM ibobida nomai kapla kibudu Manipur kaiba yaroi airubagini ke ranjit Congress na Manipur ki lengak sasan ki thabak tawrakpagi arweba matam haibadi sok lising adi taraga tawraki matamda ukrulda sarkar na paikhat pasau khot tawrangi thabak sing inauguration tonaba helicopter da satpa matamda nomai da kapla kiba adu Manipur kaiba yaroi airubadagini aina sugnu kendra ki MLA ke ranjit na phongthokkhre wafam asing ngasi suknu kendra ki manung chanda wangu laifam awang singya amade wangu mamang sabalda development committee wangu da sinduna hanagi BJP da yauramba mioi samagani punipan congress da janglakpada harau temna okpagi thorong ka mari leina da wangang bada bhagna phongdokhibani ke ranjin amakha takibadi ex minister ibobida nongwai da kablakhiba adu yetum maton da pakpa lamdam masigi lebak maset amata mangba yaroi Manipur ka yaroi aina icheng thongna airubadagini Congress ki matamda o ibupin asobu thawthang laudana Manipur kaitana bamade kannaba honakiba adu singtam nungsinadana banate amato iba nungsi chana laiminna bagi damakne madubo nongmai kablapagi maram adu miyamda singna khangana ba khona bagi mahutta singtam nungsinadana ba khona ba oina wan bai bisi yamna lale magna hai o ibupin tongba helicopter da lumdana nongmai da kablakiba adu ki pakum oina miyusing adu ba khudakta handana phaba yai matamadu sarkar ki thawna faraba commando sing IRB amadi state police ki matik chaba forcing lay madu khut handana phana ba hona bada karisu khangjadraba lanjadraba ukrul ke chamjaraba ima ibel sing da awaba nangani aibadege makoi ka manaki dabane haujik BJP sarkar asida sarkar paibada yauri basingna matik mayai paire aiduna tawning bada tawba yaroi laingak sasin ki thabak soirak padage jun taragani pandagi hena sathiba thodok thorakadra aibage akiba sauna leire o ibu biki matam dari Manipur thogai pa pamla padi Manipur ki wangmada leikhidrabani aina isang thawna aikhibani maduna BJP ki sarkar matam asida Manipur ki apunba saktam kaidana ba lokhatpam thokpa thawdang adu chapchana logadabani aiba wafam sa phongdokhi Prime Minister da chair logduna all party meeting pangthokkhre sayul khara ki manung COVID-19 vaccine phangalagane Prime Minister Narendra Modi na chair logduna ngasi dal punam pakilosing basing yawba meeting pangthokduna COVID-19 puthokadoriba asigi matangda khanakhre Luinina Prime Minister na party punamaki leader singka luinina pangthokiba meeting aduda COVID-19 leibak asigi state singta phangan ka duriba asigi matangda su tongan pa party ki lusingba singa khanage aire mifam aduda Congress ki lusingba Gulam Nabi Azad NCP ki lusingba Sharad Pawar singba kaya susar byakhe Pradhan Mantri na makhata na phongthokibada vaccine asing mathangi sayul khara ki manungda miyamda yentoklagane vaccination program ase pangthoktuna cold storage da thamnaba su khalankre aire aroibada content sing asigi maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiriba punamak pathagachari loinana channel asina domda kanarabadi subscribe like and share tawba kawi kunu punamak pu amukana thagachari